Manipur HOUJIK Thokliba Irang Asina Maram Oiraga Mizoram da drug Lalonbagi Thabak Henna Hengatlakle HAINA Mizoram gi EXCISE and NARCOTICS ke Minister LALNGHINGLOVA Marna PHONGDOKKHRE Wafam asi ngarang gi Mizoram State Assembly mifamda Minister LALNGHINGLOVA Marna House ta thamkibane ngarang gi Mizoram State Assembly mifam aduda hanglakpa wahung amagi paukum piraduna Minister LALNGHINGLOVA Marna hai atopa laibak singdagi Mizoram fauraga Manipur amadi Tripura da masing yamlaba drug kya pusilakli HOUJIK Manipur da Thokliba Irang Asina Maram Oiraga Mizoram da drug putok pushing tawbagi chang asi ka henna wangkalakli mahakna makha tana hai chai asigi January thadagi hauraga Mizoram Excise and Narcotics Department na heroin kg 15 methamphetamine tablet kg 43.5 amadi ganja kg chaniga 39.3 fagatki loinana hairiba matam asida drug ka konana miyoi lising amaga chaniga 13 phaki status sida drug lalonba amadi drug sizinabagi chang hengalakpana Mizoram asi yamna luba phibam amada leire phibam asidagi kalahunaba laingak NGO sing sir sing amadi miyam puna hona minaba mathautai chayasigi January thadagi hauraga HOUJIK fawbada drug na maram oiraga nupi ama yauna miyoi 10 laikidre haina Minister LALNGHINGLOVA Marna House ta thamki